Chahi kayagi puwari leiraklaba maitayna ngasi sekmai lanba ngamhandriba lengak asi karamba makhalgi lengak no Manipurgi luching mana Pham thadoktriba fauba ai Pham thadokpagi wafam leite haina Mahut Minister Yumnam Khemchandna phongdorakli. Wafam asi Coordinating Committee on Manipur Integrity Cocomi Women Wing na lamdam asigi leiriba Minister amasung MLA singi mayumda changduna thogliba irang asigi matangda makhoigi chap chaba warep ama khanghangadabani haiduna changsilakpa khongjanggi makha chatharakpa oina Mahut Minister Yumnam Khemchandgi singjama Yumnam Laikaida leiba yumda thomjinkiba khongjang aduga mari leinana phongdokhibani. Khongjang loi sing aduna Matik Chadaba MLA Minister Singh Pham Thadok MLA Pumnamak Jiri da Chatkadabani haina thaba placard sing sizinaki. Changsilakiba khongjang aduda loop asigi thomi singna Minister Khemchandna wafam kaya thamki. Irang asigi matangda Minister Khemchandgi asengba firep phongdou. Unified Command gi Chairman lamdam asigi Pham naibada sinanaba khongthang lokhatlu India gi Home Minister amadi Prime Minister ga unanaba MLA Minister singna luchingduna lamdam asigi Ima Ibel singa unanaba singadabani haibana chingba wafam kaya phongdokhibagi paukhum oina Minister Khemchandna hai Ima Ibel Singh amadi Manipur miyamna laurakpa khongthangda saruk yagani amadi Hiram Singh asigi matangdasu Chief Minister ga unaduna miyamgi apamba Singh asigi matangda khanagani. Chahi lising ani henna puwari leiraklaba lamdam asida hauzik sekmai lanba ngamhandriba lengak asi karamba makhalgi lengak no Manipur gi luching mana Pham thadoktriba fauba miyamna Minister gi Pham thadou haiba adu yaningde haina su phongdorakhi. Mamangda khoina hanjana jiri de siguma thadok thulani haidana moi leiriba Council Minister singse loina mak chalakanda Cocomi member singna makoida sigumba laani sigumba lakadori bache koi state force singje mafam jabam famda thambiraga sigumba thawdo koi chuchampuda tagiba moreda tariba singsi tadana bo hona biu haidana koi mamangda han chalaga haigrabneba madu adubu makoina madu karimata thoksada bada ngasi phawbada makoina cabinet decision lawre adu tawgani makudo meeting thuoga lemna tharoi haiba adugumba duna hena dum chatkraba Khemchand si mana lawriba thogdang je koina peningai oide ta sengna koina haibane karigumba sarkar ama leiba taragadi sarkar se leiba minister ama oiraga magi thogdang do ngasi phawbada aikoi mayam lepang miyam hena khangamganeba leiriba minister singsina karamba mafamda karamba laikaida lamdam amada khungang amada lan tawba matamda si mafamjida si to si khami haidana makoina aduga wari sananabagi thabak khodimakta laleje war phawda wari sanaraga waroisin porei haiba adu makoina ngasi phawda wari sanabagi adugumba poram du sindieba adu ngasi jo khoina hange karigumba somna sana lobi gada warep to lobiu adu kanda sana lorai ba warep to aduna ngasi leiba minister ama oina leirabani na basida phangda maduda lopa warep tuna afaba warep laura kanda di miyam sina ima mayam sina ngasi laiba ima da natana leiba lepak miyam ne tung ilakanda lepak ki namta thingnamina chinga moido bo wergadi khudak pham thadu haibaneba adubu magi phirep to logde ngasi minister na chief minister na pham thadu kadi moju thadu kani thadok dagdi thadu oi sibu policy mo khoi chokhi kam natraba aduna magi da wa che peningai oide aduna mangonda thorpa phapta khuding makta lebaki daita pubangamba nataba madi pubangamba mantri amanda taba madi kano oi biwa pham thadok biwa na jo akoi ngasi saka si dong jo hari Khongjang adagi makha tabo oina hauzik Social Welfare Minister oiriba Haikham Dingogi quarter da changduna Minister gi firep karino hangbada Minister Dingon hai Sekmai Assembly Constituency asi hauzik irang thokliba singi manungda khwaidagi irang thokpa mafam amani Irang asi athuba matamda loishinba mahakna pami adubu irang asi kadaidagi kamdawna haurakibano haibadu miyamna khangnaraba wafam amani miyamna masi tausi haiba aduda mahakna su saruk yagani haina phongdorakhi Dingogi oiba adugumba pirep tuma sulokane ado ekoi mathang nahandagi ekoi haugiba kanodagi Minister Ranjan gida changba hauramne Ranjan gida mana laureiba pirep haje adubu ngasi phawbada mahangna kari pirep ngasi mana lauhauba haihauba warep to miyam gida makta miyamna phagdabo ergadi miyamna haibada koi inni hai adubu ngasi phawda madugi kano responsible kaim lakte ngasi ju Khemchand change aduga ngasi dingo change aduga sida responsible lakta bataragadi leibang miyam punamakse Hena kanba June 18 dagi hena aduga ahum subun pilal amagi achauba adugumba khongjang du changchila ani haibu wafam jini koina changa do wali ba singna su manti singna su masa na daita lawraga athuba matamda aikoi gilamdam se ing tapa ama purakna na bagi adugumba wari sagera na taga imame haujar na mayam ta hoga piro moina mang thabiro koi myam pulap thokla ge ba makoina ngasi hoji yengo deng college da aduga manipuri mapang khodi makta leiba community hall loiro school loiro CRPM na than gare si kai to gadori bano
CRPF ꯑꯩꯈꯣꯏꯗ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯔꯛꯀꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯦ ꯃꯈꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯇ ꯑꯣꯏ ꯀꯥꯏꯅ ꯌꯥꯜꯂꯒ ꯂꯩꯕꯁꯨ ꯀꯩꯁꯨ ꯌꯥꯔꯣꯏꯑꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯜꯂꯒ ꯂꯩꯒꯗꯣꯔꯤꯕ꯭ꯔꯥ ꯌꯥꯜꯂꯒꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯔꯒꯗꯤ ꯃꯥꯒꯤ ꯊꯧꯗꯥꯡꯗꯣ ꯃꯥꯅ ꯅꯤꯄꯥ ꯊꯣꯛꯅ ꯇꯧꯔꯒꯗꯤ ꯃꯤꯌꯥꯝꯅ ꯌꯥꯜꯂꯒ ꯃꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯣꯏꯗꯅ ꯐꯝꯗꯣ ꯇꯥꯔꯣꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯅ ꯍꯥꯟꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯇꯨ ꯂꯧꯔꯒꯗꯤ ꯃꯥ ꯁꯣꯏꯗꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯐꯝ ꯇꯥꯕꯁꯦ ꯃꯁꯥꯅ ꯌꯥꯅ ꯊꯥꯗꯣꯛꯄꯗꯨꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ